ꯄꯨꯗꯨꯅ ꯂꯩꯔꯤꯕ ꯃꯩꯆꯥꯛꯁꯦ ꯀꯅꯥꯗꯕꯨ ꯇꯝꯗꯨꯅ ꯏꯪꯊꯍꯟꯒꯅꯤ? ꯃꯄꯣꯛꯁꯤꯃꯒꯤ ꯂꯥꯏꯕꯛꯇ ꯃꯔꯥꯜ ꯁꯤꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯤꯕ ꯃꯍꯧꯁꯥꯅꯤ ꯍꯥꯏꯔꯗ꯭ꯔꯥ? ꯑꯅꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯔꯟꯖꯟꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯁꯤꯟꯊꯔꯛꯏ ꯃꯥꯏꯊꯣꯡꯗ ꯃꯔꯤꯛ ꯆꯥꯎꯔꯕ ꯃꯃꯤꯡ ꯂꯩꯇꯕ ꯄꯤꯔꯥꯡ ꯈꯔ ꯈꯖꯥꯏꯊꯛꯇ꯫ ꯉꯥꯟꯕ ꯑꯅꯨꯒꯤ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯝꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯑꯅꯨꯅ ꯐꯠ ꯀꯟꯊꯠꯇꯨꯅ, "ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯅꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯀꯦ ꯈꯟꯒꯅꯨ꯫ ꯀꯅꯥꯗꯁꯨ ꯇꯩꯊꯣꯛꯍꯜꯂꯣꯏ ꯈꯟꯅ ꯁꯤꯟꯊꯍꯜꯂꯤꯕ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯅꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯅꯠꯇꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯃꯅꯤꯡ ꯇꯝꯍꯜꯂꯣ꯫ ꯑꯩ ꯄꯨꯝꯅꯃꯛ ꯃꯅꯤꯡ ꯇꯝꯕ ꯄꯥꯝꯂꯦ꯫ ꯉꯁꯤꯗꯤ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯜꯂꯣ"꯫ ꯆꯠꯀꯦ ꯈꯟꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯃꯇꯪꯗꯤ ꯍꯜꯂꯛꯇꯨꯅ ꯅꯨꯡꯁꯤ ꯋꯥꯍꯩ ꯅꯠꯇ꯭ꯔꯕꯁꯨ ꯅꯆꯤꯜꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯑꯅꯨ꯫ ꯑꯅꯨ ꯄꯥꯔꯤꯗ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯂꯗꯨꯅ ꯋꯥꯍꯟꯊꯣꯛ ꯌꯥꯎꯗꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ, "ꯗꯣꯛꯇꯔ, ꯎꯅꯔꯦ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯑꯇꯤꯌꯥ ꯑꯅꯤꯒꯤ ꯈꯣꯡꯆꯠꯇ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯔꯁꯨ ꯃꯗꯨꯅ ꯈꯛ ꯅꯛꯅꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯑꯇꯤꯌꯥ ꯑꯅꯤꯕꯨ ꯅꯛꯁꯤꯟꯍꯟꯒꯅꯤꯌꯦ꯫ ꯍꯦ ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤ ꯗꯥꯏꯔꯤ ꯆꯦꯛꯄꯜ ꯈꯥꯔꯕ ꯀꯩꯁꯨꯝꯁꯪꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯅꯐꯝꯗ ꯄꯥꯎꯗꯝꯖꯒꯦꯀꯣ"꯫ ꯑꯅꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯔꯟꯖꯟꯗ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯂꯗꯨꯅ, "ꯕꯕꯥ, ꯅꯆꯥꯗ ꯇꯝꯕꯤꯔꯤꯕ ꯈꯨꯗꯣꯜꯁꯦ ꯅꯆꯥ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯆꯥꯅ ꯈꯨꯗꯣꯜꯁꯦ ꯂꯧꯕ ꯊꯣꯛꯂꯕꯗꯤ ꯅꯆꯥ ꯃꯄꯣꯛ ꯇꯔꯦꯠꯇ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯔꯣꯏꯌꯦ"꯫ ꯑꯅꯨ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯅ ꯁꯠ ꯅꯥꯟꯗꯨꯅ ꯇꯩꯊꯣꯛꯇꯨꯅ, "ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯕ ꯅꯆꯥꯗ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯗꯨꯅ ꯕꯕꯥꯒꯤ ꯅꯨꯡꯁꯤꯕꯅ ꯊꯨꯝꯍꯠꯂꯕ ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯕꯕꯥꯅ ꯇꯝꯕꯤꯔꯤꯕ ꯈꯨꯗꯣꯜꯁꯦ ꯅꯆꯥ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯕꯕꯥ꯫ ꯏꯄꯥꯞꯇꯅ ꯌꯣꯝꯂꯕ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯏꯄꯥꯞ ꯑꯃꯃꯨꯛ ꯅꯆꯥ ꯕꯕꯥꯒꯤ ꯃꯐꯝꯗ ꯂꯪꯁꯤꯟꯕ ꯄꯥꯝꯗ꯭ꯔꯦ"꯫ ꯄꯥꯔꯤ ꯄꯤꯔꯥꯡꯂꯛꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, "ꯍꯦ ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯇꯥꯡꯒꯣꯏ ꯑꯣꯜꯂꯕꯅꯤꯅꯦ꯫ ꯏꯆꯜꯅ ꯀꯔꯤꯒꯤ ꯀꯞꯀꯅꯤ? ꯏꯆꯜꯕꯨ ꯆꯥꯎꯅ ꯅꯕꯨꯡ ꯑꯩꯅ ꯀꯩꯅꯥꯗꯥꯟ ꯄꯤꯗꯨꯅ ꯏꯆꯜꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤꯌꯦ ꯑꯅꯨ"꯫ ꯑꯅꯨ ꯋꯥꯔꯧꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯈꯣꯡ ꯏꯈꯨꯠ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯅꯅꯤꯡ ꯇꯝꯖꯔꯣ ꯍꯥꯏꯅ ꯑꯩꯕꯨ ꯊꯝꯕꯤꯒꯅꯨ꯫ ꯑꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ꯫ ꯑꯩ ꯀꯅꯥꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯇꯦ꯫ ꯑꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯤꯌꯦ"꯫ ꯑꯅꯨ ꯋꯥꯈꯜ ꯑꯃꯗ ꯑꯄꯨꯅꯕ ꯋꯥꯈꯜ ꯑꯃꯅ ꯄꯨꯗꯨꯅ ꯈꯣꯡꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯆꯠꯂꯤ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯟꯗ ꯑꯀꯪꯕ ꯎꯅꯥꯕꯨ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯍꯨꯝꯗꯨꯅ ꯄꯨꯕꯒꯨꯝ ꯄꯨꯕꯤꯔꯤ꯫ ꯉꯁꯤꯗꯤ ꯅꯨꯖꯥꯒꯤ ꯄꯨꯟꯁꯤꯁꯨ ꯄꯟꯊꯨꯡꯐꯝ ꯈꯪꯗ, ꯈꯣꯡꯗꯥꯐꯝ ꯂꯩꯇ, ꯄꯂꯦꯞꯐꯝ ꯈꯪꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯇꯝꯒꯤ ꯅꯣꯡꯂꯩꯗ